น่าจะใช้จะแค่อย่างนี้แหละแค่วันนี้มาปั่นลมได้มาปั่นพวกนักปฏิเนธทำงานงานแล้วก็กินกระบันนี้เนี่ยก็ดีแก่ใครกลัวล่ะพวกแกมือจะต้องหางจันเลยยาแม่แม่ยาแม่ยาแม่สิดีกว่านี้ยากว่ายาแม่กว่านี้กว่าไอ้ชาดาเร็วไปจะว่าข้าได้ไปชนเท่านี้
ꯋꯥ ꯑꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯅꯥꯔꯩ ꯂꯦꯡꯖꯩꯅꯦ ꯑꯗꯣ ꯁꯅꯥꯔꯩ ꯂꯦꯡꯕꯁꯦ ꯁꯤ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕ ꯑꯊꯣꯝꯕ ꯇꯧꯔꯣ ꯍꯥꯏꯕ ꯍꯣꯏ ꯃꯥꯁꯦ ꯀꯨꯟꯗꯣ ꯂꯦꯡꯕꯤ ꯑꯣꯟꯈ꯭ꯔꯦ ꯊꯥꯖꯤꯜꯂꯛꯀꯅꯤꯕ ꯈꯔ ꯑꯩ ꯐꯨꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯅ ꯈꯪꯗ꯭ꯔꯥ ꯒꯥꯗꯤ ꯆꯠꯍꯜꯂꯦ ꯏꯆꯥꯒꯤ ꯃꯌꯥꯁꯦ ꯐꯖꯩ ꯑꯝꯇ ꯅꯣꯛꯊꯔꯛꯎꯗꯅ ꯅꯪꯒꯤꯗꯤ ꯐꯖꯗꯦ ꯌꯥꯝ ꯅꯣꯛꯆꯅꯤꯡꯕꯗꯨꯅꯦꯕ ꯀꯨꯟꯗꯣ ꯂꯦꯡꯕ ꯃꯤꯅꯅꯦ ꯅꯪꯕꯨ ꯍꯠꯇꯦ ꯍꯥꯏꯕꯅꯦ ꯅꯣꯛꯀꯅꯨ ꯑꯩ ꯀꯨꯟꯗꯣ ꯂꯦꯡꯅꯤꯡꯉꯤꯅꯀꯣ ꯀꯨꯟꯗꯣ ꯂꯦꯡꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯣ ꯑꯗꯨꯗꯤ ꯑꯟꯖꯅꯥ ꯅꯪ ꯂꯦꯡꯒꯦꯔꯥ ꯀꯨꯟꯗꯣ ꯀꯔꯤ ꯅꯪꯒꯤ ꯅꯌꯥꯗ ꯀꯌꯥ ꯐꯖꯔꯦ ꯅꯌꯥ ꯏꯗꯤꯛꯇ ꯀꯌꯥ ꯃꯥꯡꯗꯦ ꯌꯥꯝ ꯆꯠꯂꯣ